ꯑꯩ ꯏꯗꯤꯠꯀ ꯇꯧꯗꯕꯤꯗ ꯐꯖꯅ ꯊꯥꯒꯠꯂꯒꯦ ꯃꯌꯥꯝ ꯅꯪꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯑꯅꯛꯄꯁꯤꯡꯗ ꯆꯠꯂꯒꯀꯣ ꯌꯥꯏꯌꯦ ꯍꯧꯖꯤꯛ ꯆꯠꯂꯒꯅꯦ ꯕꯨꯛ ꯇꯧꯁꯜꯂꯦꯗꯅ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯂꯧꯔ ꯆꯥ ꯌꯥꯏꯕ ꯍꯣꯏ ꯍꯩꯍꯧꯋꯦ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡ ꯂꯧꯒꯦꯁꯨ ꯌꯥꯏ ꯀ ꯍꯩꯍꯧꯋꯦꯕꯀꯣ ꯉꯁꯤꯁꯦ ꯃꯣꯏꯒꯤ KFCꯒꯤ buy 1 get 1 ꯐ꯭ꯔꯤꯗꯣ ꯑꯃꯨꯛꯁꯨ ꯇꯧꯋꯦꯌꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯩꯔꯤꯉꯩꯗ ꯑꯌꯨꯛꯇ ꯕꯨꯛ ꯇꯧꯁꯟꯕꯅꯦ ꯑꯣꯟꯂꯥꯏꯟꯗ ꯑꯗꯣ ꯉꯁꯤꯗꯤ ꯃꯤꯁꯦ ꯄꯥꯎꯁꯦ ꯈꯪꯅꯗ꯭ꯔꯕ ꯈꯪꯗꯦ ꯃꯤ ꯌꯥꯝꯗꯤ ꯅꯍꯥꯟꯈꯩꯗꯤ ꯀ꯭ꯌꯨ ꯌꯥꯝ ꯁꯥꯡꯅ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯇꯧꯕꯗꯣ ꯃꯤꯁꯦ ꯍꯦꯛꯇ ꯌꯥꯝꯊꯤ ꯌꯥꯝꯕꯅꯦꯕꯀꯣ ꯂꯧꯁꯟꯈ꯭ꯔꯒꯦ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯔꯦꯜ ꯅꯝꯕꯔ ꯁꯤꯠ ꯂꯩꯔꯦꯀꯣ ꯃꯄꯥꯟꯗꯗꯤ ꯀ꯭ꯌꯨ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯃꯅꯨꯡꯗꯗꯤ ꯐꯨꯜꯅꯦ ꯍꯥꯎꯁ ꯐꯨꯜꯅꯦ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯑꯗꯣ ꯀꯨꯏꯕꯗꯤ ꯑꯩꯈꯣꯏꯕꯨꯗꯤ ꯉꯥꯏꯔꯔꯣꯏꯀꯣ ꯑꯗꯨꯝ ꯍꯥꯟꯅ ꯕꯨꯛ ꯇꯧꯁꯜꯂꯕꯅꯤꯅ ꯑꯗꯨꯝ ꯂꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯗꯦꯂꯤꯚꯔꯤ ꯄꯨꯡ 1ꯗ ꯍꯥꯏꯕꯅꯦ ꯄꯨꯡ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯥꯔꯦ ꯄꯨꯡ 2 मखाई ꯇꯥꯁꯜꯂꯛꯑꯕ ꯑꯩꯈꯣꯏꯗꯤ ꯄꯤꯔꯛꯑꯒꯦ ꯉꯥꯏꯔꯣꯏꯌꯦ ꯑꯗꯣ ꯃꯤꯒꯤꯗꯤ ꯍꯥꯎꯁ ꯐꯨꯜꯅꯦ ꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯇꯧꯕ ꯐꯝꯃꯤꯁꯦ ꯀꯥꯡꯕꯨꯒꯤꯗꯤꯅꯦ ꯄꯨꯡ 4ꯗ ꯗꯦꯂꯤꯚꯔꯤ ꯂꯩ ꯄꯨꯡ 4 ꯍꯣꯔꯦꯟ ꯄꯨꯡ 4ꯗ ꯍꯥꯎꯁ ꯐꯨꯜꯅꯦ ꯃꯌꯥꯝ ꯍꯥꯟꯅ ꯑꯣꯟꯂꯥꯏꯟꯗ ꯕꯨꯀꯤꯡ ꯇꯧꯔꯅꯤꯅ ꯃꯤꯅꯤꯠ 10ꯃꯨꯛꯇꯤ ꯉꯥꯏ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯩꯇꯦꯕꯀꯣ ꯑꯩ ꯐꯣꯟ ꯇꯧꯕ ꯁ꯭ꯃꯣꯀꯤꯒ ꯈꯔ ꯃꯤꯛꯁ ꯇꯧꯁꯟꯈ꯭ꯔꯦ ꯌꯥꯏ ꯀꯩꯁꯨ ꯑꯗꯨꯗꯣ ꯄꯥꯝꯃꯦꯅ ꯃꯤ ꯉꯥꯏꯅꯔꯤꯁꯤ ꯅꯣꯏꯗꯅ ꯑꯩ ꯐꯔꯕ ꯂꯥꯛꯄꯒ ꯂꯧꯔꯦ ꯇꯠꯂꯣꯏ ꯅꯣꯏꯅ ꯑꯩ ꯐꯔꯦ ꯅꯣꯏ ꯇꯠꯂꯗꯤ ꯃꯤ ꯃꯥꯒꯤ ꯈꯨꯟꯗꯩ ꯀꯥꯏꯅ ꯊꯣꯛꯔꯤꯗꯣ ꯏꯍꯦꯅ ꯃꯣꯏ ꯕꯛꯀꯦꯠꯁꯤ ꯀꯩꯅꯣ ꯑꯗꯨꯝ ꯌꯥꯎꯒꯦ ꯍꯥꯏꯕ ꯕꯛꯀꯦꯠ ꯑꯣꯏꯅ ꯄꯤꯔꯛꯀꯦ ꯍꯥꯏꯕ ꯇꯣꯛ ꯆꯟꯕꯤꯔꯣ ꯑꯩꯈꯣꯏ ꯆꯥꯕ ꯃꯇꯝꯗ ꯕꯣꯛꯁ ꯄꯤꯔꯛꯑꯁꯤꯅꯦ ꯃꯣꯏꯁꯨ ꯇꯠꯂꯗꯤ ꯁꯥꯏꯁꯦ ꯃꯤ ꯃꯥꯡꯁꯤꯗ ꯑꯩ ꯏꯍꯦꯅ ꯇꯣꯛꯈ꯭ꯔꯗꯤ ꯑꯗꯨꯝ ꯄꯥꯏꯖꯔꯒꯦ ꯑꯗꯨꯝ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯃꯤꯗꯤ ꯄꯨꯡ ꯍꯌꯦꯡ ꯂꯧꯒꯦ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯈ꯭ꯔꯦ ꯉꯝꯃꯔꯣꯏ ꯇꯧꯕꯤꯍꯧꯔꯒꯗꯤꯀꯣ ꯍꯌꯦꯡ ꯂꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦ ꯇꯧꯕꯤꯍꯧꯔꯣ ꯃꯌꯥꯝ ꯅꯛꯄ ꯂꯩꯇꯥꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗ ꯊꯥꯒꯠꯂꯛꯄꯗ ꯑꯣ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯕꯨꯛ ꯇꯧꯁꯜꯂꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯂꯧꯕꯁꯨ ꯌꯥꯏꯑꯕ ꯅꯪꯗꯤ ꯉꯁꯤꯁꯨ ꯊꯥꯒꯠꯂꯣꯏꯗꯕ ꯚꯤꯗꯤꯑꯣ ꯍꯌꯦꯡ ꯂꯧꯕ ꯌꯥꯅꯤ ꯉꯁꯤ ꯐꯥꯎꯕ ꯊꯥꯒꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯣꯟꯂꯥꯏꯟꯗ ꯕꯨꯛ ꯇꯧꯍꯧꯕꯅꯤꯅ ꯉꯁꯥꯏ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯊꯕꯛ ꯆꯠꯄꯗ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯏꯂꯥꯏ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯥ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯅꯛꯄꯈꯩꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯑꯅꯛꯄꯁꯤꯡꯗꯀꯣ ꯁꯤ ꯌꯧꯔꯦꯀꯣ ꯋꯥ ꯀꯩ ꯁꯥꯔꯕꯁꯤꯗꯤ ꯃꯣꯏꯅ ꯁ꯭ꯃꯣꯀꯤ ꯍꯥꯞꯄꯛꯑꯕꯅꯤꯅ ꯇꯣ ꯆꯤꯡꯈꯠꯂꯨꯕꯗ ꯐꯖꯔꯦꯅ ꯀꯔꯤ ꯇꯧꯔꯦ ꯁꯤꯗꯤ ꯁꯤꯕꯨꯗꯤ ꯁ꯭ꯃꯣꯀꯤ ꯇꯪꯈꯥꯏ ꯑꯃꯒ ꯀ꯭ꯔꯤꯁꯄꯤꯁꯦ ꯇꯪꯈꯥꯏ ꯑꯃꯒ ꯄꯤꯔꯛꯑꯕ ꯅꯠꯇ꯭ꯔꯥ ꯃꯣꯏꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯛꯁ ꯇꯧꯖꯔꯒꯦꯅ ꯍꯥꯏ ꯇꯧꯔꯒꯦꯒ ꯍꯪꯗꯦ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯁ ꯂꯣꯏ ꯍꯩꯗꯣꯛꯑꯦ ꯁꯤ ꯑꯅꯤ ꯈꯛꯇꯪ ꯍꯥꯞꯄꯛꯑ ꯃꯥꯜꯂꯦ ꯑꯣꯔꯗꯔꯗꯗꯤ 4ꯅꯤ ꯌꯥꯎꯔꯤꯗꯣ ꯑꯣꯔꯗꯔꯗꯗꯤ 4 ꯌꯥꯎꯋꯦ ꯑꯣꯔꯗꯔꯗꯕꯨꯗꯤ 2 ꯇꯧꯔꯒ ꯕꯥꯏ 1 get 1 ꯍꯥꯏꯕꯅꯤꯅ ꯁꯤ 2ꯒꯤ 2 ꯑꯃ ꯑꯣꯔꯗꯔ ꯌꯥꯎꯍꯜꯂꯦꯕ ꯍꯥꯞꯄꯛꯀꯗꯕꯅꯦꯕ 4 ꯅꯠꯇ꯭ꯔꯥ ꯁꯨꯒꯗꯕꯅꯤ 4 ꯁꯨꯒꯗꯕꯅꯦꯕ 2 ꯈꯛꯇꯪ ꯍꯥꯞꯄꯛꯑꯦ ꯕꯤꯜꯗꯗꯤ ꯌꯥꯎꯋꯦ 4 ꯕꯤꯜꯗꯗꯤ 4 ꯍꯥꯞꯄꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯃꯣꯏꯗꯨꯗꯤ ꯁꯣꯏꯔꯤꯖꯥꯠꯂꯥ ꯑꯗꯣ ꯁꯤ ꯑꯣꯏꯖꯅ ꯁꯣꯏꯍꯧꯔꯦꯅ ꯑꯗꯨꯗꯤ ꯗ꯭ꯔꯝꯁꯇꯤꯛ ꯉꯥꯛꯇ ꯄꯤꯔꯛꯄ ꯐꯔꯦ ꯑꯩꯗꯤ ꯀ꯭ꯔꯤꯁꯄꯤꯁꯦ ꯆꯥꯅꯤꯡꯗꯦ ꯌꯥꯝ ꯐꯔꯦ ꯑꯩꯗꯤ ꯀ꯭ꯔꯤꯁꯄꯤꯅ ꯄꯥꯝꯖꯩ ꯃꯇꯝꯗ ꯉꯥꯏꯗ꯭ꯔꯦ ꯑꯣꯟꯂꯥꯏꯟꯗ ꯑꯣꯔꯗꯔ ꯇꯧꯍꯧꯔꯕꯅꯤꯅ ꯗꯥꯎ ꯌꯥꯔꯦ ꯑꯣꯟꯂꯥꯏꯟꯗ ꯑꯣꯔꯗर ꯇꯧꯍꯧꯗꯕ ꯃꯤꯗꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯂꯩꯍꯧꯕ ꯃꯌꯥꯝꯗꯣ ꯍꯥꯟꯅꯗꯩ ꯂꯥꯛꯄ ꯃꯌꯥꯝ ꯑꯩꯗꯣ ꯉꯁꯥꯏꯁꯨ ꯊꯕꯛ ꯑꯆꯤꯟꯕ ꯑꯃꯁꯨ ꯊꯕꯛ ꯑꯔꯨꯕ ꯆꯠꯇ ꯌꯥꯗꯕ ꯀꯣꯏꯆꯦꯜ ꯆꯦꯜꯂꯨꯕꯒꯤ ꯊꯥꯒꯠꯄꯗꯣ ꯑꯩꯗꯤ ꯍꯥꯏꯕꯅꯦ ꯑꯣꯟꯂꯥꯏꯟꯗ ꯕꯨꯀꯤꯡ ꯌꯥꯔꯤꯉꯩꯁꯤꯗ ꯊꯥꯒꯠꯄꯤꯁꯦ ꯃꯌꯥꯝ ꯇꯧꯍꯧꯅꯕꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯪꯗ꯭ꯔꯕ ꯁꯪꯗꯕ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯄꯥꯎꯁꯦ ꯈꯤꯇꯪ ꯊꯦꯡꯉꯦ ꯑꯗꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯣꯟꯂꯥꯏꯟꯁꯨ ꯄꯨꯡ 10 मखाई 11 ꯊꯤꯡꯖꯤꯟꯈ꯭ꯔꯦꯕ ꯑꯣꯟꯂꯥꯏꯟꯗꯣ ꯑꯩ ꯏꯗꯤꯠꯀ ꯇꯧꯗꯕꯤꯗ ꯐꯖꯅ ꯊꯥꯒꯠꯂꯒꯦ ꯃꯌꯥꯝ ꯅꯪꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯑꯅꯛꯄꯁꯤꯡꯗ ꯆꯠꯂꯒꯀꯣ ꯌꯥꯏꯌꯦ ꯍꯧꯖꯤꯛ ꯆꯠꯂꯒꯅꯦ ꯕꯨꯛ ꯇꯧꯁꯜꯂꯦꯗꯅ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯂꯧꯔ ꯆꯥ ꯌꯥꯏꯕ ꯍꯣꯏ ꯍꯩꯍꯧꯋꯦ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡ ꯂꯧꯒꯦꯁꯨ ꯌꯥꯏ ꯀ ꯍꯩꯍꯧꯋꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯩꯁꯨ ꯆꯥꯖꯔꯒꯦ ꯃꯌꯥꯝꯁꯨ ꯑꯗꯣꯝꯒꯤ ꯑꯅꯛꯄ KFCꯗ ꯆꯠꯄꯤꯔꯣ ꯑꯗꯨꯒ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯄꯤꯕ ꯉꯝꯃꯔꯣꯏ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤꯀꯣ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯇꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯣꯐꯔꯁꯦ ꯂꯧꯕꯤꯍꯧꯔꯣꯀꯣ ꯃꯌꯥꯝ